Yengbiba punamupu Manipuri Talents YouTube channel sigi maiketagi taram nokchari mayam asidi video amtang mayamda kodol tamjage madudi akoina hana khangbi bichinaw singchu yawbiromgani aduga khangbi dri bichinaw singidi hena kanagane na ai khanjai madudi akoina call tawningakpa matamda emergency gumba call akoiki emergency gumba oyakpa matamda haitare sidasida akoina call se thuna tawba yanabagi haitare ko call se thuna tawba yanabagi kamain tawraga akoina contact list se akoigi tawningiba mi se sadana akoina tholakpa adudaiduda tawningi mi du sasa thuna tawba yanabagi haitare adigi suppose akoigi pakhang leisapi yoina so haijaba tare akoigi maru mapangsing nupa oirgana mai mamanaba natragane imung manungi mi wari sanaringeda moi saigi akoigi call se tawsilakpa waiting ga leisangiba adagi adunganda akoina call se as saugi dare kana akoigi call se fatka tawning bi leidaine adudadi yam kanagane na khanjai aduga akoigi leisabi oirgaso mana atopa wari sane pakhang atopa nupaga wari sabaidi aduidi mayam adugi nate ko akoigi sum maru pangsing wari sanaringeida akoigi nupasina phone ga tawsalakpa matamda akoigi busy leire tu chingnagini kana esma ai amu call tawraga haidragadi chingnagini kana khanbiba yawbiragadi haitare adu call se phaba thuna tawba yanabagi haitare adugi video ma mayamda kodol tamjage adu kamai tawga koina call se fat fat thuna tawba yagadage habadugi matangdani mayam adu ai video da haujarage aikoina mayam se akoina se WhatsApp ke ka sumain thoise sumaina akoigi sigi akoigi home screen sida thondoineba contact list se haidi aina tomba ko wi manabam leirenne adugi tomba ko wi manabadu dagana akoigi home screen sida thamdoineba adugadi aina call thuna tawbada adu ya doineba ai haijarage kamai tawga thamgadagi haba matamda akoi sigi context se changbiro matamda aigi contact save tawba aigi mi maming gaido mamu pangsing oigera te oigera maming sing tholani ko ada aigi so si sumaina si leijare ko ado ai example amo oina sije aigi nausa ke samai se imana bagi se sigi se magi se sida namjan biro kuin namjan bi matamda place on home screen nan thar kaneba sida nambiro khanbiro khalamatamna sida to view contact haibamne direct dial haibamne sumai tholakaneba sigi direct dial se sigi mapa sida koina sin nambiro matamda akoina okay na sida nambiro matamto a to home screen na tholane adogede koi back halaji ko adogede magido ai si home screen sida yawbring se yawre ko maya si magi se yawre sije adogede aina thuna mangonda call tawningba leiragadi aikogi phone wari sanange do ero natragana kaigumba ma koina hairiba thuna aigi manab sidai thuna pau pininge thuna call tawninge hagadi husi contact list changdra jare sumai leiramina sidai sida aina tak namge buga adum sei to direct dial tawbu yare sumaina haitare sumaina mayamsu huski akoigi aina thuna call tawningba haidi parents ki bu oiro natragana maru mapangsing natragana aigi sai haitare ko adugumba number do sumaina home screen sida thambiro adugadi thuna call tawbu yarni sini mayam aigi video se mayam da kari gumba khartang oisu kanai na khanbiragadi mayam like share amadi subscribe tawbiramo aduga mayam nasu channel sibu hena pukning thawat biu amadi comment da wahi amamam to oisu harbiramo haina mayam pamta hajari puno pu amukana khulunjari